Kuki Sanghandanabagi Khongjang Sawanaba TNFO na Houre Lokre. Fudil Naga Coordination Committee FNCC na Naga area da Kuki Sing Sanghandanabagi Khongjang Sangshiliba si Tangkhul Naga Fudils Organization TNFO na Mapungpana Sawanaba Houre Lokre. Tangkhul Naga Fudil Organization TNFO na Thadorokba Siolamada Organization Sigi emergency meeting among si pangthokna FNCC na sangshiliba matam kaktaba khongjang asida mapungphana sawanaba warep lawrehari loinana sangshiliba khongjang asida manipur khundariba naga phurki miyo amadi lukudi mangna puna sakut minasi haina so apel torakli naga gi pai puna thamlamba lam sokna German Tiger Road haina mingthonduna kokina lambi sembi yaroi naga gi lamjina suspension of operation su group ki designated camp amadi training base sing sangbat pe yaroi naga na kundaba mapamna popi thabi yaroi haiba demand tawduna koki sing naga area da sangmada matam kaktana thingbi khongjang asi tha sigi taraga nipan gi hingnung yaidagi sangsin ba horakhibani ngasi su naga area da koki sangba thingbi khongjang sathaki yani su terrorism amadi smuggling da senaba singi matak akan exalokhanaba Amit Shah na khangrei terror amadi smuggling gi thabak sing senaba miyoi sing phanaba akan batapulokhanaba Union Home Minister Amit Shah na leba security gi makok thongba official sing da khangrei hari ngarang July 15 digi hauduna New Delhi da Union Home Minister na sia loduna leba sigi DGP sing amadi atai security agency sing gi makok thongba official sing gi ba nominee gi National Security Strategy Conference da Amit Shah na mathaki wakum si khangan khibani hari Manipur su Kargil Bijoy Diwas pangthokre Manipur Mahousagi phibam na tamna Hanjillakpa governor kumjai lising magasamapan ga mawdraga mapanda Kargil da thokiba India amani Pakistan gi lanpham ningsingduna Manipur state ki thakta Kargil Bijoy Diwas ki thorm pangthokre Manipur Mahousagi phibam na tamna Hanjillakli haina governor Jai Kumar Balan phongdokri hari Mitop khandoktana census tawpa asumba khongthang oiroi Jitendra Ningomam Mitop khandoktana amadi hausuk Manipur gi oiriba phibam asida census tawba asumba khongthang oiroi habisida campaign for just and fair delimitation GFD na Paurabi Development Committee PDC gi kusamnaraga nongmagi oiba miyam gi khana nainaba mifam amara ngasi pangthokre haina campaign for justice and fair delimitation thadorokpa sirul amana phongdorakli loinana mitop khandoktana census tawba asumba khongthang oiroi haina committee sigi convener Jitendra Ningomam na phongdorakli sirul sinhai mifam madura JFD gi miut Longjam Ratan Sunil Karam amadi ke Maharbi na singbu kayana miyam na wangangki mifam asiga mari lenana JFD gi convener Jitendra Ningomam na hausuklam damasida laidiba tangdu laitadaba singna mapung phara lengalo laitaba furuk khudi makna maning tamna satok sin yadaba phibam sida census tawnaba honarakliba lep phagani hausu oiriba Manipur gi phibam amadi mitop yan sakya sangshilakpa gi issue lairinge sida census tawba asumba oiroi issue singa sit loisinduna census tawbana asumba census oigani Census Act 1948 ki census number 3 gi matungina matam khara thaidokpa sumgane ki ngasigi mifam adu haudringaida Paurabi Development Council gi naha singna sari sarak amadi thangta gi thorom su utkhiari panam paukse gi editorial mayam la thamjari lo lai khangansi Manipur gi puwari semdolaga aran bada yumpham oiba wari kya gi puwari isinba phurukang oiriba kuki singna lamdam asigi yelomi singmi tami singda lepa laitana singnaba manbagi thongsa tharakpa simakti state asigi yelomi singda phone singna boina thokle habi asiguma kuki singi thawong singa sina state asida tangdu laitadaba purakpada akaiba pi boina thokani khali maramdi Manipur ningsingba thokraba matamdagi leraklaba singa mari tamna lairiba yellow proof singa sigi asingba puwari singa sida sahi lising kya gi mamangdi khunda laitadam lerakpa kanglup singi puwari sing leijaba masa yek sarai leijaba danatana lamdam asigi sinmi lanmi lon puyada mayek singna layoi krabu yellow fruit singi ipai pu singna isinduna thamlamba singi manungsana hausuk phawba Manipur gi singa mari tamgi mafam kya gi lammaming thonduna laidiba sibu lamdam asida ngarang nahanda lakpa furu kanglu oiriba kuki gi lairik haiba
ꯁꯥꯕꯁꯤꯡꯅ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯕꯨ ꯁꯦꯝꯗꯣꯛꯂꯒ ꯑꯔꯥꯟꯕ ꯄꯨꯋꯥꯔꯤ ꯁꯥꯒꯠꯂꯒ ꯏꯁꯤꯟꯗꯨꯅ ꯉꯁꯤꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯀꯨꯀꯤ ꯅꯍꯥꯔꯣꯜꯁꯤꯡꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯂꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯒ ꯌꯦꯡꯊꯤꯅꯅꯕ ꯑꯃꯗꯤ ꯂꯝꯒꯤ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛꯅꯕ ꯁꯤꯜꯂꯛ ꯃꯃꯤ ꯇꯥꯍꯜꯂꯛꯄꯗꯒꯤ ꯆꯍꯤ 2 ꯍꯦꯟꯅ ꯏꯁꯇꯦꯠ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯍꯟꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯗ ꯈꯨꯟꯗꯥꯔꯤꯕ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯗ ꯑꯃꯨꯛ ꯈꯣꯏ ꯃꯍꯨꯝꯗ ꯆꯩꯅ ꯊꯤꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄꯗꯒꯤ ꯏꯁꯇꯦꯠ ꯑꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯦꯜꯂꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯣꯏꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯨꯀꯤꯁꯤꯡꯅ ꯃꯁꯥꯒꯤ ꯂꯝ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯑꯃꯗꯤ ꯃꯈꯣꯏꯗꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯕ ꯑꯅꯦꯝꯕ ꯋꯥꯈꯜꯗ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯆꯣꯀꯥꯟ ꯀꯥꯟꯕꯒꯤ ꯃꯑꯣꯡꯗ ꯂꯩꯕꯗꯒꯤ ꯃꯈꯣꯏꯅ ꯅꯥꯎ ꯆꯥꯎꯕ ꯍꯦꯜꯂꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯣꯏꯔꯛꯂꯦ ꯍꯥꯏꯅ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯆꯤꯡꯃꯤ ꯇꯝꯃꯤꯁꯤꯡꯅ ꯄꯦꯟꯗꯕꯒꯤ ꯋꯥꯐꯝ ꯀꯌꯥꯃꯨꯛ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯀꯨꯀꯤꯁꯤꯡꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯑꯃꯗꯤ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯅꯤꯡꯕ ꯁꯦꯝꯕꯒꯤ ꯑꯃꯗꯤ ꯊꯣꯟꯅꯤꯡꯕ ꯃꯃꯤꯡꯁꯤꯡ ꯊꯣꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕ ꯍꯧꯔꯛꯄꯗ ꯍꯧꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯅ ꯂꯣꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯍꯧꯗꯕꯒꯤ ꯃꯃꯤ ꯇꯥꯈꯤꯕꯅ ꯉꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯛꯅꯕꯒꯤ ꯃꯔꯝꯁꯨ ꯑꯣꯏꯗꯕ ꯅꯠꯇꯦ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯉꯁꯤꯒꯤ PR ꯂꯩꯉꯥꯛ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯗ ꯀꯨꯀꯤꯁꯤꯡꯅ ꯖꯔꯃꯟ ꯑꯃꯗꯤ ꯇꯥꯏꯒꯔ ꯔꯣꯗ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯗꯨꯅ ꯂꯝꯕꯤ ꯁꯦꯝꯕ ꯍꯧꯔꯛꯄꯗ ꯃꯇꯝ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯣꯄꯔ ꯂꯩꯉꯥꯛꯅ ꯑꯊꯤꯡꯕ ꯊꯝꯍꯧꯗꯕ ꯂꯣꯏꯅꯅ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅꯁꯨ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯄꯥꯏꯈꯠꯈꯤꯗꯕꯗꯒꯤ ꯉꯁꯤꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯃꯔꯣꯝꯗ ꯀꯨꯀꯤꯁꯤꯡꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯄꯨꯊꯣꯛꯂꯒ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨꯗ ꯀꯔꯝꯕ ꯑꯃꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯂꯤꯕꯅꯣ ꯀꯗꯥꯏꯗꯒꯤ ꯀꯅꯥꯅ ꯄꯨꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯊꯤꯒꯠꯍꯧꯗ꯭ꯔꯕꯁꯨ ꯉꯁꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯆꯥꯎꯈꯠꯂꯛꯄ ꯊꯤꯒꯠꯐꯝ ꯊꯣꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯏꯁꯇꯦꯠ ꯑꯁꯤꯗ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯃꯅ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯀꯌꯥꯒꯤ ꯄꯨꯋꯥꯔꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯊꯧꯑꯣꯡ ꯑꯃꯗꯤ ꯏꯁꯇꯦꯠ ꯑꯃꯗ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯀꯌꯥꯒꯤ ꯏꯟꯇꯔꯦꯁ ꯁꯣꯛꯄ ꯌꯥꯕ ꯊꯕꯛ ꯇꯧꯔꯛꯄꯗꯒꯤ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔ ꯏꯪꯇꯞꯄ ꯄꯨꯔꯛꯄꯗ ꯃꯇꯝ ꯆꯪꯍꯟꯒꯗꯧꯔꯤ ꯍꯥꯏꯕꯁꯤ ꯈꯪꯅ ꯑꯔꯥꯟꯕ ꯇꯧꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯗꯨ ꯂꯣ ꯂꯩ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ PR ꯂꯩꯉꯥꯛꯅ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯍꯟꯕ ꯆꯨꯝꯒꯅꯤ ꯍꯥꯏꯕ ꯄꯥꯟꯗꯝ ꯄꯥꯎꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯃꯇꯤꯛ ꯆꯥꯕ ꯂꯨꯆꯤꯡꯕ ꯂꯩꯇꯕꯗꯒꯤ PR ꯁꯥꯡꯗꯣꯔꯛꯄꯅꯤ ꯀꯩꯁꯥꯝ ꯃꯦꯘꯆꯟꯗ꯭ꯔ꯫ BJPꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯕꯨ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯇꯤꯛ ꯆꯥꯕ ꯂꯨꯆꯤꯡꯕ ꯂꯩꯇꯕꯗꯒꯤ ꯃꯅꯤꯄꯨꯔꯗ PR ꯁꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯕꯅꯤ꯫ BJP ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯉꯥꯛꯄ ꯉꯝꯗꯕꯗꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯖꯤꯟꯗꯨꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯕꯨ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯀꯩꯁꯥꯝ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯂꯩꯕ ꯌꯨꯅꯥꯏꯇꯦꯠ ꯐ꯭ꯔꯦꯟꯁ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯦꯟ ꯀ꯭ꯂꯕꯇ MPCCꯒꯤ ꯗꯣꯛꯇꯔ ꯁꯦꯜꯅ ꯁꯤꯟꯗꯨꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯂꯦꯝꯅ ꯂꯥꯏꯌꯦꯡꯕꯒꯤ ꯀꯦꯝꯞꯇ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯦꯘꯆꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯅꯧꯅ ꯑꯃꯨꯛ ꯊꯥ 3 ꯁꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯅꯠꯇꯦ꯫ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗ ꯑꯃꯨꯕ ꯀꯂꯤꯅ ꯇꯩꯁꯤꯟꯕꯅꯤ꯫ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯄꯤꯔꯤꯕ ꯁ꯭ꯄꯤꯔꯤꯠ ꯑꯣꯐ ꯐꯦꯗꯔꯦꯂꯤꯖꯝꯒꯤ ꯋꯥꯟꯊꯣꯛ ꯂꯩꯇ꯭ꯔꯦ ꯇꯥꯛꯄꯅꯤ꯫ ꯊꯥ 3 PR ꯁꯥꯡꯗꯣꯛꯄ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯒ ꯂꯣꯏꯅꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯉꯥꯛ ꯁꯦꯟꯅꯅꯕ ꯂꯩꯔꯤꯕ BJP ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛ ꯑꯁꯤ ꯐꯦꯜ ꯑꯣꯏꯕꯗꯒꯤ PR ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ PR ꯍꯥꯏꯕꯁꯤ ꯃꯇꯝ ꯈꯔꯈꯛꯀꯤ ꯂꯝꯗꯝ ꯑꯗꯨ ꯏꯪ ꯇꯞꯄ ꯂꯥꯛꯅꯕ ꯊꯝꯕꯅꯤ꯫ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯊꯧꯔꯝ ꯄꯥꯏꯈꯠꯇꯨꯅ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ PR ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯁꯥꯡꯊꯔꯛꯄ ꯇꯥꯔꯕꯗꯤ BJP ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯕꯨ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄꯅꯤ ꯂꯧꯏ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯑꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫